Hello viewers, welcome back to my channel PK POTHAMINASI KHANGMINASI channel asina ngasi su anubu topic ama puduna laksari ngasi ki puduna laksari ba topic asina ekoi kuni mukta karigu mukhradi kana ba phangina gadra khanjaduna puduna laksari ba topic ni mamangdagi hona hanak anubu sahi inglising ani kunma thoina lakku matamda anubu sahi sida ekoina khangmina hobu yaba amani kari khangmina ba amadi kari ekoina knowledge pamina ba yaba haiba singsigi matangda hang haktang pothamina duna khangmina nabagi damakta puduna laksari ba topic singi manungda ngasi amuk puduna laksari si tongan bagi viewers sing na hangbirakpa amutang thagapiro haiba singi matangda comment khara yawbi khibani hariba comment sing dugi manung chanaina pukacharaga hanak sahi inglising ani kunma thoisi gi oina rasi gi matung ina lakadaba sakhigadaba amadi lemhoriba fall aduna ekhoida kari fall lei haiba sigi matangda ni miamda kudol tamjagadari basi tongan ba topic kya ma so dum leptana chatha jeral amadi mayam na thambirak pu topic singda lepana itena khangas charaga dum mayam na khuto tamjarakige matam khara ngamina bagi wani mayam na khanbirak pu topic khudi mak soidena mak PK channel na khuto tamjarakani haiba wafam je thamjaraga ngasi puduna laksari pa topic hanak sahi inglising ani kunma thoi sigi oina aigi oina lakadaba amadi sakhigadaba haibasi aigi haijabagi wani ekoi khuri maki oina masa masagi lakhigadaba kayam lakani amadi kayam chik chatkigani amadi lemhobuna kayano amadi madugi fall na kari lei haibasigi matangda khachitang samlapo oina yam sugaina de hajararoge samlapo oina khara khangmina ba yabo oina sorok khara myamna kudol tamjage aina haikibi matamda soikiba langkiba adong yawba tarago so comment box da anamuk semlok simjin tongina nabagi tanja da lomina se haiba wafam se su tamjage kudol tamjage miyeng tamina se welcome back to my channel once again ngasi thamjariba topic hanak sahi inglising ani kunma thoi ge oina lakadaba amadi sakhigadaba amasung madugi fall haibasigi matangda kudol tamjage tasena ekoina ahan bada miyeng thamba yari si karino hab matamda rasi gi matung ina ekoina hani yengani masi haibadi ekoina yeng ai scam lakani cam sakani habsi ai gi lejeri rasi dugi matung ina amasung rasi sina karam ba ekoina magi kano sing kari da chalibage haibadi koina brahman kshatriya vaisya sudra haina leribisi da karam changi amde madugi matung ina koina fall si sorak khara dum yeng ya ba tare aduna sorak khara ne aina kaman oina leigada khara khakta ne aina thamjaga dorisi aduna rasi aina utok chariba sat sida koina sorak uri madudi ahan bada mes ki thamjage mes rasi fall sida mes rasi gi oina hanak sahi gi inglising ni kunma thoi gi oina lakadaba si charama thoi lai aduga chatkibana ani chatki aduga lemhobu mapan lemi masi mesra sisi ekoina khetre sing mana maram orakanda lakadaba amde sakhibasi sapsana lei hatara aduna mapan lemasi mangoni am phaba ma oi habasi mathamjage aduga brisi anak sahi gi oina nipan lakani aduga ahum sakhigani aduga manga lemi masi sudrana nipan laga ahum sakhiba aduga manga lemhobasi habadi brisi ekoina sudra sing masida yam chauna lakpasu nate aduga yam chauna sakhibasu nate lemhori besaroksi afaba oi habasi madum thamjage mathangda methun rasi ki thamjage methun rasi si ani laga ahum sakhibane hen masi yam fate aduga -1 lemhobani habadi lakpadegi sakhibana hele hanak sahi gi bana afaba oi de khra section bi ma fai tabumako mase baisya sing mataraga su lakpadagi sakhibana henmana maram orga hanak sahi si goina di afaba kaina oide habasima khangminasi mathangda karkat rasi thamjage karkat rasi si nipan lai aduga ani sakhibani taruk lemobani adubo mahakti karkasi brahman si awang bathak leibani aduga lakpuge sang nipan laga ani sakhibase lakwi sang si khachlang walap lei adumako mayai oina dumak yai aduga lemhobu si taruk lemaningna yongna mangonda afaba kaina oiba makti oidi mayai oina dum lei habasi mathamjage mathangda singhara si thamjage singhara sigi si ekoina masagi hanagi sahi gi oina leribasi manga lakani aduga ani sakhigani lemhobu ahum lemhobani adu mahak si khetri jo adumak awang mathak leribani aduga mahak lerisida lakwi changsi manga lak agasu ani sakhib taraga su
lakpui changji khara adum nemi hanak sahi gi oina habisi thamjage adumako phattaba pol makti oidi ahum lemhobu leibanina sakhibasi ani kak sakhibanina asumna mathang mu yengse akoina singhal warba matungda kanya si baisya singi adubo mahak se hanak sahi gi oina ani laga ahum sakhibani heli -1 lemhobuni aduna sakhibani helmani mahaksu afaba singde habisi mathamjage mathangda tularasi su baisa singmani aduga mahaksi nipan laga ahum sakhi manga lemhobani aduga baisa singbada nipan laga ahum sakraga manga lemasi sapsai habisi mai thamjage sum mangonda amangba phataba kahina leite habisi mathamjage mathangda basic thamjage basic si taramathoi laga ani sakhibani aduga mapan lembani mahaksi brahmanna taramathoi lagasi adum wangwa singi aduga ani khak sakhibani basic rasi gi hanak sahi gi yam phaya basim su thamjage aduga dhanu rasi gi dhanu si khetre singmani hanak sahi gi oina manga lai aduga ahum sakhibani aduga ani lemhobani adugo khetre singbada khetre da manga laga ahum sakhibi lemhoba adum leibani phablei atobumako khetre da dhanu hanak sahi gi oina manga lakpa tarsu yam mangonda phana amadi yam chauna lakpa haidu oide habasima thamjage loinana makar si sudra singmani taramathoi lai ahum sakhi nipan lemi sudra da tha wangna lakpasi makar da lag yam kahaina wangna lakhibase taramathoi lakpani aduga ahum sakhibani nipan lem taraga so mangonda khudong sawa yam nathokani habasi mathamjage aduga lakpani yam lai aduga nathokpasi khara sum sakhiba khara sum laigani mangonda sudra oibisida yam wangna lakpasi ma kahaina phabu oide adumakpo phabu oide habasi sudra si yam phattaba hadi makar si yam phattaba mak singbadi natte habasi mathamjage masi so ko aduga mathangda kumbara si gi thamjage kumbasi baisya singmani aduga mahakse hanak sahi gi ona taramathoi lai aduga ahum sakhigani nipan lemhogani baisya da taramathoi lagbasi lakpana khara do hentak lei habasi mathamjage yam adubo magi phattabasi yam kaina phattabudi oide mayai oina dum lei phabasu phattabasu mayai oina dum leibigi chance leigani adumako mama si lakpana chatpadagi heli habasi madum khangminasi aroibada minarasi thamjage minasi brahman singi manga laga ahum sakarga ani lemani mangona brahman singaga lakpagi changsi khara nemi habasi mathamjage adumakpo phattaba pol nate afaba pol de dumuk lei aduga maruoina masida ikoni yengma yarisi afaba pol leribisida koina minus nataba positive tarakpada aduso lakpana henba sakhibadagi henba matamda tuma sudaba habidi mapan leriba manga leriba sigumba sing ahum gumba leriba hariba singsidi aduma koina phattaba pol leite habasi maduma khangminasi khwaidagi phatribasi mapungoni koina lakpadagi satkibane henbasi habidi koi yumda sadum khange madudi income dagi expenditure ne henbasi amang boy habasi maduma koi khangminara bunga kene aduna khare yauri brasi khara da lakpadagi satkibane heriba singse khangmina hoba taragadi koi kari tobu yai amadi sahi si koina koi kari section thorang nakot pi yai je khangmin hobugi tanja lomina se habi ramda ngasi miamda ngasi tanja se loroga kudul tamjabani aduga sidagi hene kuni yengba jabo miyeng yamna lei adu leiribu singse kinang subsin jarakanda pungoina koina khangba yabdo khakni aina thamjaribse duna wapum khrisiga lona ngasigi thamjariba hanak sahi gi on ingna singani kunma thoisigi lakadaba amade sakhigadabse rasigi matungni koina yengba miyeng sida kari pol lei habasi sorakpa amade samlappa khara sum thamjabase matanga soida tension jage loisilakpada ato panak sahi gi wena yengba yaba kari yengba yaba lei amadi kari tobu yaba lei habasi khara dum yengba yaba khoi khara leri adu mathang manau naina dum miyamna khudol tamjar khige ba wafam si thamjaraga ngasi thamjariba topic asi da aina ngangjak ki bisida soi ki ba lan ki ba yaw ko taraga su asida mayamna khang ai singna sumthokna nabagi amadi hena khangmina bagi tanja do khoi khudima hena punamak manipur sida leriba kangai paksa leriba ipong kudimong hena khangmina bagi tanja do isa gi so daidani amadi isa gi so thodang ni khallaga longmidara kanda koi comment box ta amadi agi number da jum samdok chumjin tongna bagi tanja cho longmina si aina hai ga domna hayogda hairoi domna hai ki ba kya yaw taraga so kudak ki wana sum semja ki blog sida mayamna kangai sina dum chumthokmina na bagi asoiba yorom dragadi fare aduga yorom tarak so mayam chumthokmina na bagi tanja to longmina si haiba wafam je thamjaraga ngasi gi thamjai bu topic asi matang saida tension jage loiba fawo miyeng tabi bagi damak nongkhai letena channel asigi maike degi thaga sabu phongdok chari ekoi khurima kanglai paksigi khangmina wi am khurima khangmina si haiba wafam je thamjaraga kanglai fakna yai fare punamak ko amksana thaga chari